ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯤꯡꯁꯦ ꯆꯦꯡꯀꯨꯞ ꯊꯣꯡꯕ ꯑꯃ, ꯄꯥꯡꯈꯣꯛ ꯑꯃ ꯊꯣꯡꯉꯦ, ꯑꯗꯩ ꯕꯦꯔꯦꯟꯗꯤ ꯑꯃ ꯏꯔꯣꯜꯂꯦ, ꯑꯗꯣ ꯊꯕꯤ ꯂꯩꯔꯦ, ꯌꯦꯅꯝ ꯂꯩꯔꯦ, ꯁꯦꯠꯆꯤꯜꯂꯒ ꯆꯥꯖꯒꯦ ꯇꯧꯖꯔꯤ꯫ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ꯫ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯣꯕꯥꯏꯜꯁꯤꯒ ꯏꯅꯥꯎꯁꯤꯡ ꯆꯥꯕ ꯍꯧꯖꯔꯒꯦ꯫ ꯉꯁꯤ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯕꯦꯔꯦꯟꯗꯤ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯆꯥꯒꯦ꯫ ꯍꯥꯏꯗꯤ ꯕꯦꯔꯦꯟꯗꯤ ꯏꯔꯣꯟꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯥꯁꯦ ꯌꯥꯗꯕ ꯃꯤ ꯈꯔ ꯂꯩ, ꯑꯗꯨꯅ ꯆꯥꯕ ꯐꯪꯗꯦ꯫ ꯉꯁꯤꯗꯤ ꯅꯝꯅ ꯏꯔꯣꯜꯍꯜꯂꯕꯅꯤ ꯑꯩꯅ꯫ ꯁꯤ ꯌꯦꯅꯝ ꯃꯣꯔꯣꯛ ꯊꯕꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕꯅꯤ꯫ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯀꯌꯥ ꯍꯩꯖꯗꯕꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯒ, ꯏꯆꯥꯅꯨꯄꯤ ꯃꯣꯕꯥꯏꯜꯁꯤꯒ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯅ ꯍꯩꯇꯕꯩꯁꯨ ꯊꯥꯒꯠꯆꯔꯤ꯫ Ini nào một cái khâu ạ.
Beli saya nanti mana palam no lah. Kalau jing kalau udah haram tuh. Jemur tuh mbak. Oh ya. Hay chăng rồi Không sao. bánh lì ạ Tốt đi ạ. Allora, chị Long mày à, chị mà thiền chị cha bây giờ đây, mà tang chị đây bây giờ đây, mày am na, mà thằng đó cái nhang cha rồi kì, mày am na, cần đến pipi đâu, nào xin, mà thằng đó cái nhang cha rồi kì, mày am na, chị nào xin là hai pi đâu, nhang mà thiền đó, hai pi đâu. Là đây. Yeah.